ꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯃ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯋꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯣꯡ ꯅꯣꯟꯖꯔꯤ ꯅꯣꯡꯂꯨꯛꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯇꯝꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯑꯩꯅꯁꯨ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯝꯕꯤꯌꯨ ꯔꯦꯅꯨ ꯇꯈꯦꯜꯂꯝꯕꯝ ꯂꯥꯏꯁ꯭ꯔꯝ ꯃꯊꯪ ꯆꯪꯕꯤꯔꯛꯏ ꯑꯗ ꯏꯃꯥ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯇꯝꯕꯤꯌꯨ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯋꯤꯛ ꯑꯣꯏꯔꯨꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ ꯏꯁꯣꯔ ꯈꯣꯏꯔꯝꯗꯅ ꯉꯁꯤꯗꯤ ꯋꯤꯛ ꯑꯅꯤ ꯑꯃꯁꯨ ꯑꯩꯁꯦ ꯑꯩꯒꯤ ꯃꯍꯨꯠꯇ ꯑꯗꯨꯝ ꯏꯆꯥꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯃꯈꯣꯏꯒꯤ ꯑꯃꯨꯛ ꯇꯧꯗꯅ ꯑꯩꯁꯦ ꯄꯣꯊꯥꯒꯦꯅ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯈꯔ ꯋꯤꯛ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯔꯥꯡꯗꯒꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯉꯥꯏꯖꯔꯛꯄ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯑꯩꯅ ꯄꯥꯏꯅꯤꯡꯗꯅ ꯂꯩꯔꯝꯕꯗꯣ ꯉꯁꯤꯗꯤ ꯄꯥꯏꯔꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯑꯉꯛꯄ ꯑꯃꯁꯨ ꯄꯣꯛꯄ ꯑꯩꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯒꯤ ꯔꯦꯗꯤꯑꯣꯒꯤ ꯂꯤꯂꯥꯒꯗꯤ ꯄꯤ ꯇꯥꯈꯩ ꯇꯥꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯦ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯅꯨꯔꯥꯙꯥꯄꯨꯔꯒꯤ ꯑꯁꯥꯝꯒꯤ ꯔꯥꯖꯀꯨꯃꯥꯔ ꯀꯥꯏꯁꯤꯗ ꯐꯖꯈꯤꯕ ꯗꯥꯏꯂꯣꯒꯀꯁꯤ ꯑꯉꯛꯄꯗ ꯑꯣꯏꯕ ꯑꯗꯨ ꯔꯦꯗꯤꯑꯣꯗ ꯇꯥꯈꯤꯕꯅꯤ ꯑꯗꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎ ꯃꯆꯥꯅ ꯑꯩꯉꯣꯟꯗ ꯒꯤꯐ ꯇꯧꯕꯤꯔꯛꯄꯁꯤ 2022ꯒꯤ ꯀꯩꯅꯣꯗꯅꯤ ꯗꯦꯠ 24 ꯑꯗꯨꯒ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯖꯨꯟꯒꯤ ꯇꯥꯡ 24ꯗ ꯇꯧꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯁꯦ ꯊꯥꯃꯟꯗꯅ ꯑꯩꯅ ꯃꯄꯥꯟ ꯆꯠꯄꯗꯁꯨ ꯄꯨꯕ ꯉꯝꯗꯕ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯩꯇꯩ ꯃꯌꯦꯛꯀ ꯀꯔꯤꯒ ꯑꯗꯨꯒ ꯑꯩꯅ ꯃꯊꯪ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯍꯟꯗꯛꯁꯦ ꯏꯁꯣꯔꯗ ꯍꯪꯖꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯒꯤ ꯔꯦꯗꯤꯑꯣꯒꯤ ꯃꯌꯥꯝꯁꯦ ꯔꯦꯗꯤꯑꯣꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯑꯗꯨ ꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯃꯌꯥꯝꯗꯒꯤ ꯌꯥꯝ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯄ꯭ꯔꯇꯤꯚꯥ ꯑꯃꯒ ꯐꯨꯝꯃꯒ ꯂꯩꯕꯗꯧꯅ ꯄꯥꯔꯤꯕ ꯑꯩꯅ ꯍꯣꯔꯦꯟ ꯍꯟꯊꯒꯗꯧꯗ ꯉꯥꯏ ꯑꯣꯖꯥꯒꯤ ꯗꯥꯏꯂꯣग ꯑꯗꯨ ꯑꯩꯅ ꯑꯍꯥꯟꯕꯗ ꯉꯁꯥꯏꯒꯤ ꯔꯦꯗꯤꯑꯣꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈ꯭ꯔꯕꯗꯨꯗꯤ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯅꯕꯤꯔꯝꯃꯅꯤ ꯑꯉꯥꯡ ꯈꯔꯗꯤ ꯍꯧꯖꯤꯛ ꯔꯦꯗꯤꯑꯣ ꯀꯌꯥ ꯇꯥꯟꯅꯗ꯭ꯔꯕꯅꯤꯅ ꯇꯥꯔꯝꯗꯕꯗꯤ ꯌꯥꯏ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯔꯦꯗꯤꯑꯣꯁꯤ ꯌꯥꯝ ꯇꯥꯟꯅꯕ ꯑꯗꯨꯅ ꯑꯅꯨꯔꯥꯙꯥꯄꯨꯔ ꯑꯁꯥꯝꯒꯤ ꯔꯥꯖꯀꯨꯃꯥꯔ ꯁꯤꯃꯗꯤ ꯐꯖꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯗꯨ ꯊꯝꯖꯔꯒ ꯑꯍꯥꯟꯕ ꯁꯤ ꯆꯠꯂꯦꯗꯣ ꯑꯩꯗꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯄꯨꯗꯨꯅ ꯀꯥꯏꯅ ꯃꯤꯡꯊꯣꯟꯒꯁꯦ ꯁꯤꯒ ꯇꯧꯔꯝꯃꯤꯕ ꯗꯥꯏꯂꯣꯒꯇꯨꯒ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯍꯥꯟꯕ ꯁꯤ ꯑꯩꯅ ꯉꯁꯤ ꯂꯧꯈꯠꯆꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯃꯗꯨ ꯂꯧꯈꯠꯅꯕꯒꯤ ꯋꯥꯈꯜ ꯁꯥꯒꯠꯇꯅ ꯑꯩ ꯑꯗꯨꯝ ꯂꯩꯖꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯎꯠꯂꯛꯄꯗꯤ ꯀꯨꯏꯔꯕꯅꯤ ꯑꯗꯣ ꯉꯁꯤ ꯂꯧꯈꯠꯄꯤꯔꯛꯄꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯏ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯍꯧꯖꯤꯛ ꯄꯟꯕꯤꯈꯤꯕꯗ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗꯗꯤ ꯇꯤꯚꯤꯁꯦ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯑꯗꯒꯤ ꯂꯥꯛꯑꯒꯁꯨ ꯔꯦꯗꯤꯑꯣꯁꯤꯅ ꯑꯗꯨꯗꯅ ꯍꯦꯟꯅ ꯆꯥꯔꯃꯤꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯗꯨꯒ ꯁꯟꯗꯦꯒꯤ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯝꯃꯔꯗ ꯅꯨꯡꯁꯥꯒ ꯌꯥꯏꯔꯀꯥꯟꯗ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯆꯥꯕ ꯑꯗꯨꯗꯩꯗꯨꯗ
ꯑꯩꯈꯣꯏꯅ ꯃꯗꯨ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯔꯦꯗꯤꯑꯣꯒꯤ ꯂꯤꯂꯥ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯃꯤꯡꯁꯦ ꯑꯗꯨꯗ ꯇꯥꯈꯤꯕꯅꯦ ꯑꯩꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯈꯤꯕ ꯌꯥꯎꯈ꯭ꯔꯦ ꯏꯃꯥꯒꯤ ꯀꯩꯅꯣꯁꯤ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦ ꯑꯗꯣ ꯏꯃꯥꯒ ꯑꯃꯨꯛ ꯆꯪꯕꯤꯔꯛꯎ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯤꯛꯏꯉꯩꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯡ ꯇꯥꯔꯛꯑꯕ ꯑꯗꯨꯒ ꯔꯦꯗꯤꯑꯣ ꯂꯤꯂꯥꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯄꯥꯔꯠ ꯑꯦꯟ ꯄꯥꯔꯁꯦꯜ ꯑꯣꯏꯔꯒ ꯂꯥꯛꯄ ꯑꯁꯤꯒꯨꯝꯕ ꯔꯥꯏꯇꯔ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯥꯒꯤ ꯏꯃꯥꯅ ꯉꯁꯤ ꯈꯟꯒꯠꯄꯤꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯥꯝꯅ ꯊꯥꯕ ꯂꯥꯏꯔꯤꯛꯅꯤ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯁꯤꯒꯤ ꯀꯂꯦꯛꯁꯟꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯈꯠꯄꯤꯌꯨ ꯂꯥꯏꯔꯤꯛꯁꯤ ꯑꯗꯨꯒ ꯀꯣꯄꯤ ꯑꯃ ꯊꯝꯕꯗ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯔꯕ ꯂꯥꯏꯔꯤꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩ ꯏꯃꯥꯁꯦ ꯑꯃꯨꯛꯇꯪ ꯃꯦꯁꯦꯖ ꯇꯧꯒꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯃꯔꯛꯇ ꯑꯦꯞ ꯌꯥꯗꯕꯁꯤ ꯏꯃꯥ ꯆꯪꯕꯤꯔꯛꯑꯦ ꯏꯃꯥ ꯑꯃꯨꯛ ꯄꯨꯈꯠꯆꯔꯛꯀꯦ ꯃꯊꯪ ꯂꯦꯡꯁꯟꯕꯤꯔꯛꯏ ꯁꯁꯤꯀꯥꯅꯟꯗ ꯍꯤꯗꯥꯡꯃꯌꯨꯝ ꯈꯔꯤꯕꯟ ꯁꯣꯃꯔꯦꯟꯗ꯭ꯔꯣ ꯕ꯭ꯔꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯎꯅꯖꯕꯗ ꯌꯥꯎꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯃꯥ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯁꯨꯝꯅ ꯑꯩꯅ ꯍꯣꯠꯅꯖꯔꯕ ꯃꯇꯨꯡꯗ ꯑꯩ ꯍꯦꯛꯇ ꯄꯥꯕꯁꯦ ꯍꯧꯖꯔꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯅ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯆꯠꯂꯦꯗꯣ ꯑꯩꯒꯤꯗꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯄꯨꯗꯨꯅ ꯍꯥꯏꯕꯁꯦ ꯂꯤꯂꯥꯅꯤ ꯂꯤꯂꯥ ꯔꯦꯗꯤꯑꯣꯗ ꯁꯥꯟꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯣꯖꯥꯒꯤꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯁꯤꯃꯗꯤ ꯈꯤꯇꯪ ꯌꯥꯝꯅꯗꯤ ꯇꯥꯕꯤꯔꯝꯕꯗꯤ ꯁꯟꯗꯣꯛꯇꯤ ꯁꯟꯗꯣꯛꯑꯃꯅꯤ ꯌꯥꯝꯅ ꯍꯦꯛ ꯐꯥꯎꯈꯤꯕꯁꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯑꯅꯨꯔꯥꯙꯥꯄꯨꯔ ꯑꯥꯔꯁꯪꯕꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯗꯤ ꯍꯦꯛꯇ ꯐꯥꯎꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯁꯦ ꯃꯗꯨꯗ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯁꯦꯒꯥ ꯀꯥꯏꯈ꯭ꯔꯕ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯑꯥꯏ ꯑꯥꯔꯒꯤꯁꯨ ꯌꯥꯝꯅ ꯂꯥꯟꯖꯤꯡ ꯄꯨꯔꯦꯡ ꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯆꯠꯂꯦꯗꯣ ꯑꯩꯗꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯄꯨꯗꯨꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯕ꯭ꯔꯣꯀꯟ ꯐꯦꯃꯤꯂꯤ ꯑꯣꯏꯔꯛꯄ ꯃꯃꯥꯒ ꯃꯆꯥꯒ ꯂꯥꯞꯅꯔꯛꯄ ꯀꯩꯗꯧꯕꯒꯤ ꯌꯥꯝ ꯑꯆꯧꯕ ꯍꯦꯛꯇ ꯀꯩꯅꯣꯁꯦ ꯃꯤꯗꯨꯅ ꯆꯣꯡꯊꯣꯛꯑꯒ ꯉꯥꯡꯕꯗꯧꯅ ꯑꯅꯤꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯃꯅꯤ ꯃꯃꯧꯁꯤ ꯌꯥꯝꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯈꯜꯂꯨꯏ ꯇꯝꯁꯨ ꯇꯝꯃꯛꯏ ꯑꯗꯨꯒ ꯃꯊꯪꯗ ꯉꯁꯥꯏꯒꯤ ꯆꯠꯂꯦꯗꯣ ꯑꯩꯗꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯄꯨꯗꯨꯅ ꯍꯥꯏꯕ ꯗ꯭ꯔꯃꯥ ꯃꯆꯥꯁꯤꯃ ꯑꯩꯅ ꯉꯁꯤ ꯂꯥꯟꯊꯣꯛꯆꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯔꯗꯪ ꯁꯩꯁꯤꯗ ꯏꯕꯤꯔꯝꯃꯤꯕ ꯁꯩꯁꯤꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯁꯦ born on 11 October 1945 ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯑꯅꯤꯗꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯦ ꯑꯣꯖꯥꯅ ꯑꯅꯤ ꯈꯔ ꯐꯕꯥꯠꯂꯝꯃꯣꯏ at ꯂꯝꯗꯦꯡ ꯈꯨꯅꯧ ꯏꯝꯐꯥꯜ ꯋꯦꯁ at present ꯍꯧꯖꯤꯛꯅ ꯀꯗꯥꯏꯗ ꯂꯩꯒꯦꯕꯨ at ꯎꯔꯤꯄꯣꯛꯇ ꯅꯤꯡꯊꯧ ꯈꯣꯡꯖꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯋꯦꯁꯇ ꯍꯧꯖꯤꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯛꯐꯝꯅ ꯂꯝꯗꯦꯡꯗ ꯄꯣꯛꯏ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ he is the son of Moirangthem Tondon and the Ongbi Rajkumari ꯃꯃꯥ ꯏꯕꯦꯝꯃꯁꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯔꯃꯅꯤ ꯁꯅꯥ ꯁꯨꯃꯥꯏꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯤ ꯃꯃꯤꯡ ꯄꯟꯕꯤꯔꯝꯃꯤ award honor Akashvani award 1981 radio play Anuradhapur Arshambi Rajkumar sida phangise Akashvani certificate of merit in 1986 for the radio play Lonthoktabagi Lon Yendrambam Surnalata Sahitya Puruskar Award phangbat 2009 da Sahitya Seva Samiti Kaksing radio play na Lonthoktabagi Lon Lonthoktabagi Lon si aina ngasi pajagadori sini Manipur State Film Best Story Award Film Chatledo IT Special Jury Film Award 2014 for Film of Abem SSS Manipa Published books na Chatledo ID Thamoinungda Maigi Sing Puduna Lila
ꯁꯤ 1983ꯗ and ꯄꯨꯟꯁꯤ ꯃꯊꯦꯜ and ꯀꯩꯗꯧꯉꯩ ꯂꯣꯏꯒꯅꯤ ꯏꯃꯨꯡꯒꯤ ꯂꯥꯟꯖꯥꯎꯁꯦ ꯍꯥꯏꯕꯁꯤꯅ 1983 14/9ꯗ ꯐꯣꯡꯕ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯅꯨꯔꯥꯙꯥꯄꯨꯔ ꯑꯥꯔꯁꯪꯕꯤ ꯔꯥꯖꯀꯨꯃꯥꯔ ꯂꯤꯂꯥ ꯑꯁꯤꯅ 2001ꯗ ꯑꯗꯨꯒ 4 ꯂꯩꯈꯣꯡ ꯁꯦꯝꯕ ꯂꯤꯂꯥ ꯑꯁꯤꯅ 2008ꯗ ꯑꯗꯨ ꯂꯤꯂꯥ ꯑꯁꯤ ꯌꯥꯝ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯖꯦꯀꯤ ꯂꯤꯂꯥ ꯁꯤꯅ 2011ꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯁꯤꯅ 2011ꯗ ꯁꯤꯃꯁꯨ ꯄꯨꯊꯣꯛꯏ ꯑꯗꯨ ꯑꯩꯒꯤ ꯍꯛ ꯑꯩꯒꯤ ꯔꯥꯏꯠꯇꯣ ꯍꯛꯇꯣ ꯑꯁꯤꯁꯨ 2013ꯗ ꯄꯨꯊꯣꯛꯏ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯍꯥꯏꯕ ꯂꯤꯂꯥ ꯑꯁꯤꯅ 2015ꯗ ꯄꯨꯊꯣꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯈꯣꯔꯖꯩꯒꯤ ꯑꯄꯨꯟꯕ ꯂꯨꯞꯁꯤꯅ 13ꯁꯨꯕ ꯃꯣꯏꯅ ꯄꯨꯊꯣꯛꯄ ꯂꯥꯏꯔꯤꯛꯅꯤ ꯑꯁꯨꯝꯅ ꯏꯕꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯃꯜꯁꯤ ꯃꯇꯝꯗꯨꯗ ꯔꯨꯄꯤꯁ 1,500ꯅꯤ ꯌꯥꯏ 1,500ꯁꯤ ꯀꯩꯝꯇ ꯌꯥꯝꯕ ꯅꯠꯇꯦ ꯑꯣꯖꯥꯒꯤ ꯂꯤꯂꯥꯁꯤ ꯌꯥꯝ ꯌꯥꯝꯃꯦ ꯂꯤꯂꯥꯁꯤ ꯀꯌꯥꯅꯣꯅ ꯍꯥꯏꯕꯕꯨ ꯁꯤꯗ ꯌꯥꯎꯔꯤꯕ ꯂꯤꯂꯥꯁꯤ ꯂꯤꯂꯥ 13ꯅꯤ ꯂꯤꯂꯥ 13ꯁꯤ ꯂꯣꯏꯅ ꯁꯥꯟꯅꯈ꯭ꯔꯕ ꯂꯤꯂꯥ ꯑꯋꯥꯔꯗ ꯐꯪꯈ꯭ꯔꯕꯅ ꯑꯅꯝꯕ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯤꯂꯥꯁꯦ ꯑꯗꯨꯝ ꯄꯥꯕ ꯍꯧꯖꯔꯕ ꯃꯇꯨꯡꯗ ꯑꯏꯕꯒꯤ ꯋꯥꯔꯣꯜꯁꯤꯅ ꯀꯣꯟꯅ ꯑꯃꯨꯛ ꯊꯝꯖꯔꯛꯀꯦ ꯆꯠꯂꯦꯗꯣ ꯑꯩꯗꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯄꯨꯗꯨꯅ ꯄꯨꯊꯣꯛꯄꯅ ꯁꯒꯣꯜꯁꯦꯟ ꯏꯟꯗ꯭ꯔꯀꯨꯃꯥꯔ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯀꯨꯏꯅ ꯑꯆꯧꯕ ꯊꯧ ꯄꯨꯕꯤꯔꯝꯕ ꯇꯥꯃꯣ ꯏꯟꯗ꯭ꯔꯀꯨꯃꯥꯔ ꯁꯒꯣꯜꯁꯦꯟ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟ ꯇꯦꯡꯕꯥꯡꯕꯤꯅ ꯒꯨꯔꯨ ꯑꯔꯤꯕꯝ ꯌꯥꯏꯃꯕꯤ ꯗꯦꯕꯤ ꯑꯍꯥꯟꯕ ꯁꯟꯗꯣꯛꯄꯁꯦ ꯇꯥꯡ 3 ꯊꯥ 9 1979ꯗ 1978ꯗ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒ ꯑꯗꯨꯒ ꯃꯅꯝꯃꯒ ꯃꯕꯨꯡ ꯏꯟꯖꯤꯅꯤꯌꯥꯔ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯃꯅꯝ ꯀꯩꯅꯣ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯃꯃꯥꯅꯦ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯃꯃꯥꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯀꯩꯅꯣꯗ ꯁꯟꯙ꯭ꯌꯥꯔꯥꯅꯤꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯦ ꯕꯤꯃꯣꯂꯥ ꯍꯥꯏꯁꯤꯅ ꯃꯧ ꯑꯣꯏꯔꯦ ꯃꯅꯝ ꯑꯗꯨ ꯃꯣꯏ ꯑꯍꯨꯝꯒꯤ ꯗꯥꯏꯂꯣꯒꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯁꯔꯨꯛꯇ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯈꯣꯟ ꯄꯪꯋꯥꯡ ꯋꯥꯡꯈꯠꯀꯅꯨ ꯏꯃꯨꯡꯁꯤꯗ ꯅꯪꯒꯤ ꯑꯙꯤꯀꯥꯔ ꯑꯃꯠꯇ ꯂꯩꯇꯦ ꯃꯃꯥꯁꯤꯅ ꯀꯅꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯃꯧꯁꯤꯒ ꯗꯥꯏꯂꯣꯛ ꯇꯧꯔꯤꯕꯅꯤ ꯈꯠꯅꯕꯒꯤ ꯇꯣꯟꯅꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤꯅ ꯏꯃꯥ ꯇꯣꯛꯂꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯥꯑꯣ ꯋꯥꯡꯉꯣ ꯑꯩꯗꯤ ꯃꯤ ꯃꯃꯥꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯔꯦꯡ ꯁꯥꯟ ꯂꯩꯅꯕꯗꯣ ꯑꯃ ꯈꯠꯅꯔꯁꯨ ꯑꯃ ꯅꯣꯛꯑꯁꯨ ꯂꯣꯏ ꯇꯥꯟꯅꯕꯗꯣ ꯑꯗꯣ ꯃꯃꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯉꯁꯤꯗꯤ ꯅꯅꯝꯃꯁꯦ ꯈꯔ ꯆꯨꯝꯊꯣꯛꯇꯕ ꯌꯥꯗꯔꯤ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯈꯪꯂꯛꯂꯤꯕ ꯍꯥꯏꯗꯤ ꯃꯃꯥꯁꯤꯅ ꯃꯅꯝꯃꯁꯦ ꯑꯩꯈꯣꯏ ꯃꯕꯥꯅꯤꯁꯨ ꯑꯣꯝꯃꯒ ꯁꯨꯝ ꯊꯝꯕꯗꯣ ꯕꯤꯃꯣꯂꯥ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯖꯧꯑꯣ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯤꯉꯩꯗ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯐꯒꯗꯕ ꯁꯥ ꯆꯠꯈ꯭ꯔꯒ ꯍꯨꯏꯅ ꯈꯣꯡꯕ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯑꯩꯗꯤ ꯀꯥꯟꯅꯗꯕꯗ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯗꯗꯤ ꯍꯥꯏ ꯉꯝꯗ꯭ꯔꯒ ꯍꯥꯏꯁꯤꯅꯤ ꯃꯃꯥꯗꯨꯅ ꯍꯣꯔꯦꯟ ꯅꯨꯄꯥꯗꯨꯗꯁꯨ ꯍꯥꯏꯒꯅꯤ ꯅꯉꯣꯟꯗꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯃꯥꯁꯨ ꯄꯋꯥꯔ ꯃꯇꯝꯗꯨꯗ ꯌꯥꯝ ꯄꯥꯏꯅꯔꯝꯃꯤꯀꯣ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯗ ꯐꯦꯖ ꯑꯃꯗ ꯑꯗꯨ ꯃꯃꯥꯁꯤꯡꯁꯦ ꯄꯋꯥꯔꯁꯤ ꯌꯥꯝ ꯄꯥꯏꯅꯕ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯁꯨ ꯄꯋꯥꯔ ꯌꯥꯝ ꯄꯥꯏꯅꯕ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥ ꯍꯣꯏꯅ ꯂꯤꯂꯥ ꯃꯌꯥꯝꯒ ꯄꯨꯊꯣꯔꯛꯏꯁꯦ ꯃꯁꯤꯗꯩ ꯄꯨꯊꯣꯔꯛꯏꯅꯤ ꯕꯤꯃꯣꯂꯥꯅ ꯑꯗꯨꯕꯨ ꯑꯩꯅꯕꯨ ꯀꯔꯤ ꯀꯥꯏꯈ꯭ꯔꯕꯒꯦ ꯏꯐ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯄꯩꯁా ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯅꯤ ꯃꯃꯥꯅ ꯉꯔꯥꯡ ꯇꯣꯂꯣꯞ ꯐꯪꯈꯤꯕ ꯅꯠꯇꯔꯣ ꯍꯦꯛꯇ ꯂꯩꯇꯕ ꯌꯥꯕ꯭ꯔꯥ ꯕꯤꯃꯣꯂꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯇ꯭ꯔꯦ ꯅꯃꯥ ꯅꯆꯥ ꯆꯪꯗꯨꯅ ꯐꯨꯕꯤꯔꯣ ꯍꯥꯠꯀꯦ ꯍꯥꯠꯄꯤꯔꯣ ꯑꯩꯗꯤ ꯃꯃꯥ ꯃꯆꯥ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯆꯟꯅꯨꯄꯤꯗꯨꯒ ꯃꯃꯥ ꯑꯗꯨꯝꯅꯒ ꯂꯥꯎꯁꯤꯟꯅꯔꯒ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯆꯨꯝꯂꯦ ꯍꯥꯏꯒꯗꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯄꯩꯁꯥ ꯍꯥꯏꯔꯤꯕꯁꯦ ꯅꯉꯣꯟꯗ ꯍꯦꯛ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦꯗꯅ ꯆꯨꯝꯅ ꯏꯆꯥꯅꯨꯄꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯑꯩꯈꯣꯏꯅꯤꯅ ꯄꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯟꯅꯅꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯦꯛꯇ ꯀꯟꯊꯣꯛꯄꯤ ꯃꯑꯣꯡꯗꯨꯗꯤ ꯅꯪ ꯈꯪꯗ꯭ꯔꯕ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯑꯩꯒꯤ ꯍꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯕ ꯁꯟꯙ꯭ꯌꯥꯔꯥꯅꯤꯅ ꯃꯥꯒꯤ ꯍꯦꯛ ꯃꯆꯟꯅꯨꯄꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤꯁꯤꯅ ꯕꯤꯃꯣꯂꯥꯅ ꯑꯩꯒꯤꯁꯨ ꯍꯦꯛ ꯅꯨꯄꯥ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯍꯛ ꯂꯩꯈ꯭ꯔꯕ
ไอ้ดีไรตุยamเลยใครหาริมนี่จัยองปุรานุชินารักลักดิบันเน่ไอ้นั่นเลยชาริงไงด้านาซานุปานะหายคีบัตุดีนังอามาตะขังอโมยดมันเองปกตุดนี่มามานะอดูกุมบันนังกีเบบาเล็กตะบวงาราเจนลักปกิการมาโคลตาบะมาสันปาราเจนซีอินจิเนียร์ก็โอยจันนะสาวรำนี้นะมาการกับตัวไงมาตันวิศการกับปักตวงตัวมันมาตันนัดดิฉันได้รานี่อิมาคิดโตปิโรไอ้คนรำจระเกตามโมลาเอมาจันปีนักคำจันบะบิโมลานักกับนักคุยนะไอ้บุตรริบเซ่ไอ้เดชจักรเกหายไม่เบี้ยมาไอ้ดินปีสิมาอุสกับเป้มามานะนุปาละรากกันขัดลูกไอ้ดิไม่นุปาดูกิมามันดูดานั่งกันดูกันขัดลูกการิโนตรงนั้นริบสิบัวราเจนะกับนะหายไม่เบี้ยมาไอ้บุโลวลาโอไม่ปีนังเขาขะเลอดูการิเจ้าระบเกไอ้บุจิกมักทินบิโอกับนะคาราชาวนะราเจนชินะมารำไฮโอไฮบะฉันดารานิการิเจ้าเรหะฉันดารานิการิสุนัตตะบดามาจันปีจิกามหังบะราเจนการิสุนัตตะบดาการิโนไฮบะมามานะบิโมลานังสุกับชินนะโนอิบุโงนังสุพิงคิโนบิโมลาการิสุจัดลอยดามารำดูอิมาไฮเกอสินีนะจันกิมานาเซสนามาเจตอมตะปักเตรไฮดุนะนาฮันชาบันเนอาสามันนวันดกิโลเกไฮดุนะชุมปันนบะดูดเนียบิโมลานะไลเตโคเตไฮดุนะฮานกันทุกปะราเจนะดูบิโอเรนะคุยสิมาอันทงนะประชาไลตระบุดีไลตระบันีประชาดิไลตระบันีนะราเจนะมุบิโมลาไอ้บุตรจัดดับเน่ไอ้หูจิงมักทินบิโรอาศัยกุมบัสสแตนดาร์ดยาวกระบะ understanding เลยนะดับยุนสุดไอ้ชุกเลยนิ่งเดฉันได้แล้วนี่อินะมาดูดีให้บีกันโน standard กันนานะยาหันดับโน understanding กันนานะเลยหันดับโนอินะมากะตาโมกะตา understanding เลยนะบะปามีไอ้คุยนะอิมาไอ้คุยนี่กูดีหุยหุดงกุมนะขลีมาจันปี complain ตัวเร่ราเจนะตุมิเลยอยู่คุยมาเกสิงอันนี้นะสิconnection อยากคิดเร่ไอ้ยังต้อง message ตัวเจ้าคุยไม่เอาไงมินนะสิไงมินนะริงไงสิแต่ลาริกมาคุมสิไอ้ยังต้องอุจจาระแกไอ้นั่งจิกแต่โฟโต้สิฮับเจอคิบันนี่มาสิแต่เลยเรลาริกสิลอนทกตะบกิโลไฮริเปลาริกสิจิกมันนี่พูดพังบิกันนี่มวยรังเทมอินาวนะมาในอีคิบะradio play mayam du khumjal lakanda masigila riksida ithokpani aduga masigila riksi ngasi imana lokhat piliba chapter hai sina lonthok tabagi lon haiba riksini ai amtang khoi ma se amtang check tam jage khoi mèo ngày mình là si khoi na moi rang them inau gi picture ukachara ke
ꯃꯥꯁꯤ ꯑꯩꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯖꯈꯤꯕꯁꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯈꯤꯕ ꯄꯤꯛꯆꯔ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯚ꯭ꯌꯨꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯌꯦꯡꯈꯠꯄꯤꯌꯨ ꯃꯁꯤꯒꯤ ꯀ꯭ꯂꯤꯞꯄꯤꯡꯁꯤꯅ ꯈꯕꯔꯗꯒꯤ ꯄꯤꯛꯆꯔ ꯑꯣꯏꯅ ꯂꯧꯊꯣꯛꯑꯀꯥꯟꯗ ꯁꯦꯌꯔ ꯇꯧꯔꯛꯈꯤꯕꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗ ꯑꯩꯅ ꯃꯁꯤ ꯄꯤꯛꯆꯔ ꯑꯁꯤ ꯑꯗꯨꯝ ꯊꯝꯖꯤꯟꯖꯕꯅꯤ ꯑꯗꯒꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝꯁꯨ ꯂꯥꯏꯚꯇ ꯇꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯈꯤ ꯑꯗꯒꯤ ꯃꯁꯤꯅ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯤꯛꯆꯔ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯤꯛꯆꯔꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ 1947ꯗ ꯃꯥꯅ ꯅꯝꯂꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯤꯛꯆꯔꯅꯤ ꯁꯤꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯃꯇꯝꯗ 1952ꯗ ꯅꯝꯈꯤꯕꯅꯤ ꯑꯗꯣ ꯃꯥꯁꯤꯅ ꯃꯌꯥꯏꯗ ꯂꯦꯞꯄꯤꯕ ꯅꯨꯄꯥꯃꯆꯥꯁꯤꯅꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯀꯦꯁꯣꯔ ꯏꯅꯥꯎ ꯇꯤꯀꯦꯟ ꯃꯣꯏꯒꯤ ꯄꯤꯛꯆꯔꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯔꯦꯀꯣꯔꯗꯤꯡ ꯂꯣꯏꯔꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯣꯃꯦꯟꯠ ꯑꯃꯅꯤ ꯑꯗꯨꯅ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁ ꯑꯗꯨꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯑꯣꯏꯔꯦ ꯃꯇꯝꯗꯨꯗ ꯔꯦꯀꯣꯔꯗꯤꯡꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤꯗꯃꯛꯇꯗꯤ ꯃꯔꯛꯇ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯒꯦꯁ ꯁ꯭ꯄꯤꯀꯔ ꯎꯅꯖꯔꯀꯥꯟꯗ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟꯠꯅꯤ ꯁꯤꯅ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯃꯅꯨꯡꯗ ꯂꯧꯈꯤꯕ ꯃꯣꯃꯦꯟꯠ ꯈꯔꯅꯤ ꯑꯩ ꯑꯃꯨꯛꯇꯪꯒ ꯏꯃꯥꯁꯤ ꯆꯦꯛ ꯇꯧꯖꯒꯦ ꯄꯨꯝꯅꯃꯛꯅ ꯀꯃꯦꯟꯠꯇ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯒꯤ ꯀꯔꯝꯕ ꯔꯦꯗꯤꯑꯣ ꯄ꯭ꯂꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜꯗ ꯂꯥꯛꯏ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯀꯃꯦꯟꯠ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯏꯃꯥꯒꯤꯁꯤ ꯃꯥ ꯑꯩꯒꯤ ꯐꯣꯟꯁꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯑꯃꯨꯛꯇꯪ ꯃꯥ ꯃꯇꯝ ꯄꯤꯁꯤ ꯁꯦꯝꯃꯀꯥꯟꯗ ꯑꯃꯨꯛ ꯆꯪꯉꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯀꯔꯝ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯏꯕꯤꯔꯛꯎ ꯏꯅꯥꯎꯇꯣꯝꯕꯤ ꯃꯩꯁꯅꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯑꯃꯗꯤ ꯁꯤꯁꯇꯔ ꯃꯣꯅꯤꯀꯥ ꯑꯅꯤꯕꯨ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯅꯦꯁꯤ ꯅꯤꯔꯃꯂꯥꯁꯨ ꯌꯦꯡꯕꯤꯔꯤ ꯑꯍꯜꯂꯨꯞꯇꯒꯤ ꯑꯩꯈꯣꯏ ꯃꯥ ꯑꯃꯨꯛ ꯆꯪꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥꯒꯤꯁꯤ ꯑꯃꯨꯛ ꯑꯩ ꯑꯝꯇꯪ ꯀꯦꯃꯦꯔꯥꯁꯦ ꯑꯝꯇꯪ ꯁꯦꯝꯕꯤꯔꯛꯈꯣ ꯏꯃꯥ ꯁꯦꯝꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯃꯊꯛꯇ ꯑꯃꯨꯛ ꯄꯨꯈꯠꯆꯔꯛꯀꯦ ꯀꯦꯃꯦꯔꯥ ꯁꯦꯝꯃꯦ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯄꯨꯈꯠꯂꯛꯑꯒꯦꯀꯣ ꯏꯃꯥ ꯇꯥꯕꯤꯀꯣ ꯑꯣꯀꯦ ꯑꯩꯈꯣꯏ ꯃꯥ ꯑꯃꯨꯛ ꯄꯨꯈꯠꯂꯛꯑꯒꯦ ꯏꯃꯥ ꯌꯥꯔꯦ ꯏꯃꯥ ꯑꯃꯨꯛ ꯄꯨꯈꯠꯂꯛꯑꯦ ꯏꯃꯥ ꯃꯈꯥ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ ꯑꯩꯒꯤꯗꯨꯕꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯃꯧ ꯅꯨꯄꯤꯅ ꯃꯆꯤꯟ ꯀꯟꯕ ꯍꯧꯔꯛꯄꯗ ꯃꯃꯥꯅ ꯔꯥꯒ ꯀꯟꯈꯠꯂꯛꯏ ꯀꯥꯏꯅ ꯍꯥꯏꯕ ꯃꯇꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯦ ꯑꯗꯨꯒꯨꯝꯕ ꯌꯧꯈ꯭ꯔꯦ ꯔꯥꯖꯦꯟꯅ ꯍꯥꯏꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯐꯖꯗꯦ
ꯃꯃꯥꯅ ꯀꯔꯤꯅꯣ ꯅꯨꯄꯥ ꯃꯆꯥ ꯕꯤꯃꯣꯂꯥꯅ ꯀꯞꯁꯤꯟꯅꯕꯗꯤ ꯈꯥꯝꯗꯅ ꯅꯆꯟꯅ ꯑꯆꯨꯝꯕ ꯍꯥꯏꯕꯕꯨꯗꯤ ꯍꯦꯛ ꯃꯈꯥꯝꯕ ꯔꯥꯖꯦꯟꯅ ꯐꯔꯦ ꯇꯣꯛꯂꯁꯤ ꯄꯩꯁꯥ ꯀꯌꯥꯅꯣ ꯃꯃꯥꯅ ꯂꯨꯄꯥ 150 ꯈꯛꯇꯅꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯋꯥꯐꯝꯁꯦ ꯂꯨꯄꯥ 150ꯒꯤ ꯅꯠꯇꯦꯀꯣ ꯅꯪꯅ ꯈꯪꯒꯗꯕꯅꯤ ꯔꯥꯖꯦꯟꯅ ꯍꯌꯦꯡꯃꯨꯛꯀꯤ ꯊꯥꯗ ꯁꯣꯏꯗꯅ ꯇꯧꯔꯁꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯤꯒꯤ ꯈꯔ ꯁꯤꯡꯈꯤꯕꯅꯦ ꯒꯥꯔꯤ ꯁꯦꯝꯕꯗ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯂꯪꯐꯩꯗ ꯃꯥꯏ ꯅꯨꯄꯤꯒꯤ ꯃꯈꯣꯏ ꯍꯥꯏꯁꯦ ꯂꯩꯕꯗꯨꯒꯤ ꯈꯔ ꯄꯥꯡꯉꯣ ꯍꯥꯏꯗꯨꯅ ꯕꯤꯃꯣꯂꯥꯅ ꯈꯨꯝꯃꯛꯑꯦ ꯃꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯊꯨꯅ ꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯄꯪꯍꯥꯏ ꯍꯥꯏꯔꯨꯏ ꯃꯈꯣꯏꯅ ꯇꯧꯕꯅ ꯍꯦꯜꯂꯤꯕꯅꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯔꯥꯖꯦꯟ ꯏꯃꯥ ꯈꯪꯂꯦ ꯍꯌꯦꯡꯃꯨꯛꯀꯤ ꯊꯥ ꯅꯠꯇꯦ ꯁꯨꯛꯄꯤ ꯄꯤꯔꯛꯂꯅꯨ ꯏꯃꯥ ꯅꯉꯣꯟꯗꯒꯤ ꯀꯔꯤꯃꯠꯇ ꯂꯧꯔꯔꯣꯏ ꯅꯆꯟꯅꯨꯄꯤꯁꯨ ꯅꯉꯣꯟꯗ ꯁꯨꯛꯍꯥꯏ ꯍꯥꯏꯍꯜꯂꯔꯣꯏ ꯏꯃꯥꯅ ꯄꯦꯟꯗꯕ ꯌꯥꯝꯅ ꯂꯩꯔꯦ ꯏꯃꯥꯕꯨ ꯄꯩꯁꯥ ꯌꯥꯎꯗꯅ ꯆꯥꯛꯈꯨꯝ ꯁꯤꯜꯍꯟꯕ ꯃꯤꯒꯤ ꯄꯣꯠꯌꯦꯡ ꯆꯥꯛꯌꯦꯡ ꯃꯔꯤ ꯃꯇꯥꯒꯤ ꯃꯤꯠꯌꯦꯡ ꯁꯤꯀꯤ ꯑꯃꯇꯪ ꯗꯔꯀꯥꯔ ꯂꯩꯔꯕꯁꯨ ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯥꯏꯍꯟꯕ ꯅꯪꯒꯤ ꯅꯨꯄꯤꯅꯁꯨ ꯄꯦꯟꯗꯕ ꯔꯥꯖꯦꯟꯅ ꯍꯣꯏ ꯇꯣꯛꯑꯁꯦ ꯍꯌꯦꯡꯃꯨꯛꯀꯤ ꯊꯥꯗꯒꯤ ꯏꯃꯥꯗ ꯂꯣꯏꯅ ꯄꯤꯔꯒꯦ ꯃꯃꯥꯅ ꯃꯗꯨ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯅꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯏꯃꯥ ꯅꯈꯣꯏꯗ ꯌꯦꯠꯂꯔꯣꯏꯌꯦ ꯔꯥꯖꯦꯟ ꯍꯣꯏ ꯃꯗꯨꯅ ꯐꯔꯦ ꯊꯥ ꯑꯃꯒꯤ ꯑꯩ ꯏꯃꯥꯗ खरा खरा खायरक लगे तो आंसाना बगी फिबम दुनी ममाना करी खायरकपा इमा सुमीने नंग इंजीनियर साहेब ओहनबा मिठोय मेनबा नमानबा मरक्ता तिलहनबा ngamba नमानी राजेना संदारानी नंगिदी कनागा चागा दौरी बिमोला इबेमा एखोयगा चासी एदी मनमचिना संदारानी करीना थौ लैदुना वाफम दु पल्लिबनो आई सुमीनी आई बुनुसीबे इमागी मनाक्ता चागनी इमागी मनाक्ता लैगनी इनमदी स्टैंडर्ड की वाफम मिगी फिजे चाकचेट अरंग अराक खरा तंबा थमोइदी फत्ता हौदीगी कोंगुंबा असोनबी इमाबु मतोमदा हुंदोकलगा आई नखोइगा लैबा मदुदी सागी लिचटनी अदी मचन पीसी हाय अनी सुबा सरुक फावबा आई पाजगे संधारानी ओ राधा 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 हैमा संधारानी नोंगलक्सिदा करी अरुबा लैबगे सातिनसु यावरक्ता माले माय ममाना पिमलाकवा संधारानी करिसु लैतेदा ngasi thaba khara komba nangna khanglibadu mangai nung suba numisidi aigidi thoidokpa achauba kumai gumbani radha khangle se phi hongdo u nonglaksida poi kauru so haibra ane moi paw ka pubi gi thaina gi duni sandarani masana tabani mabu leiramgadaro magi paw anoba kari tai radharani radha kari butaro gadage hamu hane duni haiba nangi si tokna roda afaba ma leire तोलोबसु लुपा 4,500 चाय हाय एमएससीनी संधारे मतमदु पैसा यामना तांगिङै गी वारीनी कुइरबगी कैनोनी वारीनी होइने मदुना फरगद्रने मदु अमुक्ता कौबिरुचो राधाना होइने हायरगना कानादबदा कौररोय फजना अवोइबी अमा ngangnarasida mahak munna khangi mana hौदोरपनी संधारानी मदुदी ऐगी पुंसी सुपत नों हाइबदो काउथोहनबा ngamgadra nonglik amata ingonda uhandaba ngamgadra kana dewaremni ikok se kienba tarba sungamlaroye thuna kaubirucho ima soksang kaya ngamhode radha hoi hoi nangi anam kanbi si kaujarurage Sailes kayang kuire lakwa sandarani ngahak oire radhana ai chalo lukige tap nangangno asomda pabung tumli baniko aidi joint family gi imjawga sabagi style duni sandarani kari jang charai Sailes kari no ngasai dubu o sogri kari kana dabada hanglai no hauna chade khanglamaktada sandarani ngasi sunangna thongbra Sailes na hoi thongi kaidaurage sandarani heyngwai ai lakdaga su marakta thongbi gadaro thongbi gadaba mande ai haibadi natonga khara chawthorak pot ka khara langkhairkadaba mali Sailes na lakta lakpiu nakuta hamduna pijage sandarani hoine hojikpudi taba nungairi inauda nau ipet tapet yum yoragadi hingchaba olakpara karino nungdangda halaktrabadi aidina khoigi mamang pukhrida chongthagadabani Sailes tanna nokpa phamduna nangna
ꯈꯥꯝꯕ ꯉꯝꯂꯣꯏꯗꯕꯅꯤ ꯃꯤꯅ ꯅꯉꯣꯟꯗ ꯑꯗꯨꯝ ꯊꯤꯅ ꯍꯥꯏꯅꯅꯤ ꯃꯥꯒꯤ ꯁꯟꯗꯥꯔꯥꯅꯤ ꯑꯁꯤꯅ ꯁꯩꯂꯦꯁ ꯑꯁꯦ ꯍꯩꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯁꯟ ꯎꯀꯥꯏ ꯇꯛꯄꯗꯨ ꯃꯉꯥꯏꯔꯦ ꯃꯤꯃꯥꯡꯗ ꯄꯣꯗꯦ ꯍꯥꯏꯕꯗ ꯈꯥꯛꯏ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯁꯟꯗꯥꯔꯥꯅꯤ ꯅꯣꯛꯅ ꯏꯀꯥꯏꯔꯣꯏ ꯁꯩꯂꯦꯁ ꯍꯣꯏꯗ ꯅꯪꯅꯕꯨ ꯏꯀꯥꯏꯗ꯭ꯔꯕꯗꯤ ꯅꯣꯛꯃꯤꯟꯅꯕ ꯁꯟꯗꯥꯔꯥꯅꯤꯅ ꯂꯣꯜꯂꯞꯅ ꯐꯔꯦ ꯅꯨꯃꯤꯠ ꯑꯃ ꯊꯥꯔꯣꯗꯅ ꯁꯩꯂꯦꯁ ꯁꯟꯗꯥꯔꯥꯅꯤ ꯅꯪꯁꯤꯃ ꯑꯋꯣꯏꯕ ꯑꯣꯏꯅ ꯍꯦꯛꯇ ꯁꯟꯗꯥꯔꯥꯅꯤ ꯑꯋꯣꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯐꯥꯒꯤꯔꯣ ꯑꯩꯈꯣꯏꯅꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯂꯩꯔꯛꯂꯤꯕꯁꯦ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯔꯛꯂꯕꯅꯤ ꯁꯩꯂꯦꯁꯅ ꯉꯥꯡꯅꯅꯤꯡꯕ ꯃꯈꯩ ꯉꯥꯡꯅꯁꯅꯨ ꯅꯪ ꯑꯩ ꯈꯪꯅꯔꯤꯗꯅ ꯑꯩꯈꯣꯏꯅꯤ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯅꯣ ꯊꯤꯅ ꯉꯥꯡꯅꯕ ꯌꯥꯕ ꯑꯃꯠꯇ ꯇꯧꯗꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯣꯛꯅꯔꯁꯤꯅꯦ ꯅꯪꯁꯨ ꯈꯔ ꯋꯥꯏ ꯁꯪꯅꯕ ꯁꯟꯗꯥꯔꯥꯅꯤ ꯅꯪ ꯉꯝꯒꯗꯔꯥ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯁꯩꯂꯦꯁꯅ ꯀꯔꯤꯒꯤ ꯉꯝꯗꯅꯤ ꯁꯟꯗꯥꯔꯥꯅꯤ ꯑꯩꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯁꯩꯂꯦꯁꯅ ꯑꯁꯦꯡꯕꯅꯤ ꯑꯩꯕꯨ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯁꯟꯗꯥꯔꯥꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯁꯩꯂꯦꯁ ꯁꯟꯗꯥꯔꯥꯅꯤ ꯑꯩ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩ ꯁꯦꯜ ꯊꯣꯛꯇꯦ ꯑꯩ ꯊꯕꯛ ꯇꯧꯗ꯭ꯔꯤ ꯑꯩꯁꯨ ꯋꯥꯅꯤ ꯅꯪꯁꯨ ꯋꯥꯅꯤ ꯅꯪꯅ ꯈꯪꯂꯤꯕꯗꯨ ꯃꯉꯥꯏ ꯊꯕꯛ ꯊꯤꯔꯤ ꯑꯩꯅ ꯌꯥꯎꯕ ꯏꯟꯇꯔꯚ꯭ꯌꯨ ꯃꯁꯤꯡ ꯈꯪꯗꯦ ꯀꯔꯤ ꯎꯄꯥꯏꯅꯣ ꯁꯟꯗꯥꯔꯥꯅꯤ ꯅꯍꯥꯜ ꯅꯣꯡꯃ ꯏꯑꯣꯒꯤ ꯌꯥꯎꯈꯤꯕꯗꯨꯗꯤ ꯁꯩꯂꯦꯁ ꯉꯔꯥꯡ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯔꯝ ꯇꯧꯔꯦ ꯃꯥꯏ ꯄꯥꯛꯂꯗꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯇꯝꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕꯔꯥ ꯁꯟꯗꯥꯔꯥꯅꯤ ꯑꯩꯗꯤ ꯁꯣꯏꯗꯅ ꯅꯪꯕꯨ ꯈꯜꯂꯛꯀꯅꯤ ꯈꯜꯂꯝꯕꯅꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯀꯦꯟꯗꯤꯗꯦꯠ ꯌꯥꯎꯔꯝꯒꯗꯕ ꯃꯥꯟꯗꯦ ꯁꯩꯂꯦꯁꯅ ꯃꯗꯨ ꯅꯪꯒꯤ ꯋꯥꯈꯜꯅꯤꯗꯅ ꯁꯦꯂꯦꯛꯁꯟ ꯕꯣꯔꯗꯀꯤ ꯆꯤꯌꯥꯔꯃꯦꯟꯗꯨ ꯅꯪꯅ ꯑꯣꯏꯔꯝꯂꯕꯗꯤ ꯍꯦꯛ ꯐꯒꯗꯕ ꯁꯟꯗꯥꯔꯥꯅꯤ ꯀꯥꯟꯅꯗꯦ ꯍꯦꯛ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯧꯀꯣ ꯑꯩ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ ꯑꯩꯗꯤ ꯁꯟꯗꯥꯔꯥꯅꯤ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯕ꯭ꯔꯣꯀꯟ ꯑꯣꯏꯔꯛꯄꯗ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯄꯥꯔꯠꯅꯔꯁꯤ ꯊꯤꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯦꯟꯇꯦꯜꯂꯤ ꯀꯩꯅꯣꯗꯨꯅꯤ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯁꯩꯂꯦꯁꯅ ꯅꯪꯒꯤꯗ ꯅꯠꯇꯦ ꯑꯩ ꯏꯁꯥꯁꯨ ꯐꯤꯕꯝ ꯐꯠꯇ꯭ꯔꯤꯕꯅꯤ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯁꯤꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯄꯥꯏꯗꯕꯁꯦ ꯁꯣꯜꯂꯕ ꯏꯃꯥ ꯑꯃꯗꯤ ꯏꯅꯥꯎ ꯑꯃꯁꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯅꯍꯥꯛꯀ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯈꯔꯗꯤ ꯗꯪꯗꯤ ꯁꯥꯐꯩ ꯈꯖꯤꯛꯇꯪ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯀꯨꯔꯨꯛꯈꯦꯇ꯭ꯔꯗ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯏ ꯍꯤꯡꯅꯅꯕꯒꯤ ꯎꯄꯥꯏ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯎꯠꯂꯤ ꯃꯆꯟꯅꯨꯄꯤꯒ ꯃꯥꯏ ꯕꯣꯏ ꯐ꯭ꯔꯦꯟꯗꯨꯒ ꯑꯗꯨꯅ ꯉꯁꯤꯒꯤꯁꯤ ꯑꯩ ꯄꯨꯡ 8 ꯐꯥꯎꯕꯗꯤ ꯑꯩ ꯄꯥꯖꯔꯒꯦ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯣꯖꯥꯒꯤꯁꯦ ꯑꯣꯖꯥ ꯏꯅꯥꯎꯒꯤꯁꯦ ꯄꯪꯁꯥꯡ ꯁꯥꯡꯗꯦ ꯃꯃꯥꯒ ꯁꯟꯗꯥꯔꯥꯅꯤꯒ ꯑꯃꯨꯛ ꯁꯟꯗꯥꯔꯥꯅꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯃꯃꯥꯅ ꯁꯟꯗꯥꯔꯥꯅꯤ ꯔꯥꯙꯥ ꯍꯣꯏꯗ ꯆꯠꯂꯨꯔꯤꯕꯅꯤ ꯃꯃꯥꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯁꯟꯗꯥꯔꯥꯅꯤ ꯀꯨꯏꯔꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯩꯅ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯒꯦ ꯃꯃꯥꯅ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯅꯤꯀꯣ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯐꯕ ꯑꯣꯏꯍꯟꯒꯗꯕꯁꯤ ꯅꯕꯨꯡꯁꯦ ꯈꯪꯉꯦꯗꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯩꯗꯤ ꯃꯕꯨꯡꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯕꯗꯣ ꯃꯃꯥꯅ ꯑꯗꯨꯒ ꯃꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯅꯨꯄꯤꯒꯤ ꯆꯔꯤꯇ꯭ꯔꯁꯦ ꯃꯃꯥꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯕ ꯈꯪꯁꯨ ꯈꯪꯉꯤ ꯃꯆꯥꯅꯨꯄꯤꯁꯤ ꯀꯔꯤ ꯌꯥꯎꯑꯣꯟ ꯑꯣꯜꯂꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯌꯥꯝ ꯐꯖꯕ ꯈꯔ ꯌꯥꯎꯔꯤ ꯁꯟꯗꯥꯔꯥꯅꯤ ꯏꯃꯥꯅ ꯍꯦꯟꯅ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦ ꯃꯃꯥꯅ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯍꯦꯛ ꯇꯥꯕꯗ ꯑꯩꯗꯤ ꯍꯨ ꯍꯦꯛꯇ ꯊꯛꯀꯗꯕꯅꯤ ꯅꯕꯨꯡꯗꯒꯤ ꯇꯥꯗꯕ ꯍꯥꯏꯔꯤꯁꯤꯅꯦ ꯍꯥꯏꯗꯤ ꯑꯐꯕ ꯅꯨꯄꯥ ꯇꯣꯂꯣꯞ ꯌꯥꯝ ꯆꯥꯎꯅ ꯆꯥꯕ ꯀꯥꯏꯁꯦ ꯃꯌꯥꯒꯁꯦ ꯑꯣꯏꯅꯤꯡꯕꯗꯣ ꯃꯃꯥꯁꯤꯡꯁꯤꯒꯤ ꯑꯗꯨꯅ ꯃꯕꯨꯡꯗꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯩꯍꯟꯅꯤꯡꯕꯒꯤ ꯋꯥꯔꯤꯅꯤ ꯊꯣꯡꯉꯦ ꯑꯗꯩꯗꯤ ꯁꯟꯗꯥꯔꯥꯅꯤ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯐꯗꯨꯅ ꯑꯗꯨꯛ ꯋꯥꯡꯅ ꯈꯜꯂꯨꯒꯗꯧꯔꯤꯕꯅꯣ ꯏꯃꯥ ꯆꯥꯛꯄꯨ ꯊꯣꯡꯉꯕ꯭ꯔꯥ ꯃꯃꯥꯅ ꯊꯣꯡꯉꯦ ꯅꯟꯗꯣꯜ ꯍꯣꯏꯗꯒꯤ ꯀꯧꯇꯥ ꯑꯃ ꯂꯧꯔꯨꯔꯦ ꯀꯧꯇꯥ ꯍꯥꯏꯗꯤ ꯆꯦꯡꯗꯨꯅꯤꯀꯣ ꯃꯣꯏꯁꯦ ꯇꯣꯉꯥꯟ ꯆꯥꯅꯔꯕ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯔꯥ ꯑꯩ ꯍꯥꯏꯔꯨꯆꯣꯔꯥ ꯍꯥꯏꯗꯤ ꯃꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯒꯤ ꯍꯥꯏꯗꯤ ꯃꯥ ꯇ꯭ꯌꯨꯁꯟꯒ ꯂꯧꯖꯕꯗꯣ ꯃꯃꯥ ꯃꯆꯥ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯇꯥꯔꯛꯑꯕꯅꯤꯅ ꯁꯟꯗꯥꯔꯥꯅꯤ ꯍꯥꯏꯔꯨꯅꯨꯗ ꯃꯔꯥꯏꯅ ꯄꯤꯖꯔꯛꯀꯅꯤ ꯏꯃꯥ ꯑꯩꯒꯤ ꯂꯩꯗꯨꯕꯨ ꯑꯁꯥꯃꯟ ꯄꯤꯕ ꯉꯝꯒꯗꯕ ꯂꯩꯇꯔꯦ ꯊꯨꯒꯥꯏꯔꯁꯤ ꯐꯧ ꯈꯔ ꯋꯥꯟꯁꯤꯜꯂꯁꯤ ꯂꯪ ꯈꯔ ꯂꯧꯁꯤꯜꯂꯁꯤ ꯐꯤ ꯃꯇꯦꯛ ꯃꯌꯦꯛ ꯊꯣꯛꯄꯤꯗꯣ ꯌꯥꯝꯅ ꯆꯠꯂꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯤꯅ ꯄꯥꯝꯅꯕꯗꯣ ꯑꯗꯨ ꯁꯥꯔꯒꯦ ꯁꯤꯅꯤ ꯃꯃꯥꯅ ꯏꯕꯦꯝꯃ ꯆꯔꯥ ꯅꯥꯝꯃ ꯆꯥꯔꯕꯁꯨ ꯆꯥꯁꯤ ꯀꯥꯏꯊꯣꯛꯇꯕꯅ ꯐꯒꯅꯤꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯗꯨꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯅꯥꯗ ꯁꯅꯥ ꯑꯃ
ꯇꯂꯤꯛ ꯃꯆꯥ ꯑꯃ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯏꯃꯨꯡꯗꯨꯒꯤ ꯏꯖꯠꯅꯤ ꯑꯗꯨꯅꯅꯤ ꯃꯃꯥꯅ ꯍꯥꯏꯔꯤꯁꯦ ꯁꯟꯗꯥꯔꯥꯅꯤ ꯏꯃꯥ ꯑꯩꯒꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ ꯑꯩꯒꯨꯝꯕꯤ ꯂꯨꯀꯣꯛꯄꯤ ꯑꯃ ꯏꯃꯥꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯕꯔꯥ ꯃꯃꯥꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯟꯗꯥꯔꯥꯅꯤ ꯏꯃꯥ ꯇꯥꯃꯣ ꯍꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯔꯛꯂꯤꯕꯁꯦ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯄꯩꯁꯥ ꯈꯔ ꯁꯅꯥ ꯃꯆꯦꯠ ꯈꯔꯒꯤꯅꯤꯀꯣ ꯀꯪꯅꯣꯛ ꯅꯣꯛꯏ ꯅꯣꯛꯇꯤ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄꯗꯣ ꯃꯃꯥꯅ ꯆꯨꯝꯗꯨꯅ ꯂꯩꯔꯕ ꯋꯥꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯜꯂꯤꯗꯀꯣ ꯁꯟꯗꯥꯔꯥꯅꯤ ꯏꯃꯥ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯔꯤꯅꯣꯃ ꯈꯜꯂꯛꯂꯦ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯇꯥꯟꯁꯤꯔ ꯃꯈꯣꯏꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕꯅ ꯆꯨꯝꯂꯤꯕꯔꯥ ꯁꯅꯥ ꯂꯨꯄꯥ ꯂꯩꯕꯅ ꯄꯨꯝꯅꯃꯛ ꯉꯝꯃꯤ ꯃꯤ ꯈꯨꯗꯤꯡꯅ ꯅꯨꯡꯁꯤ ꯁꯟꯃꯥꯟꯁꯨ ꯇꯧꯏ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯇꯨꯀꯠꯆꯅ ꯍꯪꯒꯣꯏꯅ ꯈꯜꯂꯒ ꯊꯥꯞꯅ ꯇꯥꯟꯊꯣꯛꯈꯤꯕꯗꯨꯅ ꯃꯃꯥꯅ ꯏꯕꯦꯝꯃ ꯅꯪ ꯋꯥꯈꯜ ꯃꯐꯥꯡꯉꯦ ꯅꯕꯨꯡꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯦ ꯁꯟꯗꯥꯔꯥꯅꯤ ꯋꯥꯔꯧꯕ ꯑꯣꯏꯕ ꯌꯥꯏ ꯑꯣꯏꯗꯕ ꯌꯥꯏ ꯋꯥꯍꯪꯁꯤꯃꯗꯤ ꯇꯠꯇꯅ ꯄꯣꯛꯂꯦ ꯃꯤꯑꯣꯏꯕ ꯁꯤꯕ ꯆꯪꯕꯁꯦ ꯆꯪꯕꯁꯤꯒꯤ ꯃꯔꯛꯇ ꯆꯠꯅꯕꯤ ꯍꯥꯏꯗꯨꯅ ꯏꯖꯠ ꯁꯟꯃꯥꯟ ꯂꯩꯇꯦꯡ ꯑꯔꯩꯕꯒ ꯂꯩꯇꯕꯒ ꯂꯩꯕ ꯇꯥꯟꯅꯍꯟꯕ ꯑꯆꯦꯟꯕꯒ ꯑꯐꯝꯕꯒ ꯂꯝꯖꯦꯟ ꯇꯥꯟꯅꯍꯟꯕ ꯅꯣꯛꯄ ꯑꯩꯗꯤ ꯁꯨꯝ ꯋꯥꯈꯟꯗꯨ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯗꯣ ꯁꯟꯗꯥꯔꯥꯅꯤ ꯅꯪꯕꯨ ꯀꯔꯤ ꯆꯣꯏꯔꯣꯜꯅꯣ ꯃꯃꯥꯅ ꯍꯥꯏ ꯏꯃꯥ ꯆꯣꯏꯔꯣꯜ ꯅꯠꯇꯦ ꯑꯩ ꯂꯝꯖꯦꯟ ꯌꯥꯎꯔꯣꯏ ꯑꯩꯕꯨ ꯃꯤꯆꯦꯟꯅꯤ ꯍꯥꯏꯒꯗ꯭ꯔꯣ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯖꯁꯅꯨ ꯃꯃꯥꯅ ꯀꯥꯟꯅꯗꯕꯗ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯡꯂꯤꯕꯗꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯟꯗꯥꯔꯥꯅꯤꯅ ꯇꯥꯃꯣ ꯑꯁꯦ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯖꯦꯟꯗ ꯏꯍꯦꯟ ꯍꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯏꯁꯥꯃꯛꯄꯨ ꯂꯝꯖꯦꯟ ꯌꯥꯎꯔꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯨꯏ ꯀꯌꯥꯗ ꯀꯟꯅ ꯚꯥꯕꯣꯛꯀꯨꯝꯅ ꯈꯣꯟ ꯇꯥꯕ ꯃꯈꯩ ꯂꯥꯎꯈꯤꯕ ꯇꯥꯃꯣꯅ ꯆꯣꯛꯊꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯨꯃꯥꯡ ꯇꯩꯊꯣꯛꯄꯤꯈꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤꯈꯤꯕ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯝꯖꯦꯟ ꯊꯣꯏꯔꯦ ꯚꯤꯛꯇꯔꯤ ꯁ꯭ꯇꯦꯟꯗ ꯂꯦꯞꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯅ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯈꯨꯗꯤ ꯊꯤꯍꯟꯕ ꯅꯨꯡꯒꯨꯝꯅ ꯎꯈ꯭ꯔꯦꯀꯣ ꯑꯩꯒꯤ ꯅꯨꯃꯤꯠꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯤꯗꯣ ꯑꯩꯅ ꯇꯧꯈꯤꯕ ꯅꯨꯃꯤꯠꯁꯤꯡꯗꯣ ꯃꯥꯅ ꯃꯕꯨꯡꯗꯨꯒꯤꯗꯃꯛꯇ ꯈꯟꯈꯤꯕ ꯃꯃꯥꯒ ꯃꯕꯥꯅꯤꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏꯅ ꯈꯣꯟ ꯇꯥꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯈꯣꯟ ꯇꯥꯕ ꯃꯈꯩ ꯂꯥꯎꯈꯤꯕꯗꯣ ꯊꯋꯥꯏ ꯌꯥꯎꯈꯤꯕꯗꯣ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯐꯤ ꯀꯣꯟ ꯁꯥꯕꯒꯤ ꯃꯈꯣꯜ ꯍꯧꯈꯤꯕ ꯅꯤꯡꯁꯤꯡꯕ ꯑꯩꯗꯤ ꯐꯤꯒ ꯁꯥꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯍꯟꯕ ꯀꯩꯗꯧꯕꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯤ ꯃꯃꯥꯅ ꯏꯕꯦꯝꯃ ꯊꯦꯡꯃꯟꯈꯔꯦ ꯇꯣꯛꯂꯣꯏ ꯆꯥꯁꯤ ꯄꯣꯊꯥꯔꯣ ꯁꯟꯗꯥꯔꯥꯅꯤ ꯏꯃꯥ ꯉꯜꯂꯝꯈꯤꯅꯤ ꯑꯋꯥꯡ ꯈꯨꯔꯥꯃꯅꯤ ꯍꯜꯂꯛꯄ ꯇꯥꯗ꯭ꯔꯤꯌꯦ ꯑꯗ ꯃꯥ ꯐꯤ ꯁꯥꯔꯒ ꯂꯩꯕꯗꯣ ꯃꯃꯥ ꯅꯪꯅ ꯇꯥꯍꯧꯗꯕꯅꯅꯤ ꯉꯁꯥꯏꯅ ꯍꯟꯖꯤꯟꯈ꯭ꯔꯕꯅꯤ ꯃꯤꯀꯞ ꯑꯃꯕꯨ ꯍꯥꯏꯔꯝꯃꯅꯤ ꯁꯟꯗꯥꯔꯥꯅꯤꯅ ꯑꯣ ꯍꯣꯏꯅꯦ ꯉꯁꯤꯗꯤ ꯊꯦꯡꯃꯟꯈ꯭ꯔꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯐꯤ ꯑꯃꯗꯤ ꯇꯥꯜꯂꯝꯒꯦ ꯐꯪꯒꯗꯧꯔꯦ ꯃꯃꯥꯅ ꯌꯥꯝꯅ ꯊꯦꯡꯉ इमागी कनेक्शन से अमुक याखिद्रे मसी इंटरनेट से कितन नुआइतबा माली आई मैसेज अंतन थाजेगे तगी कोई मांगाई रिंगाइदा आइना कोई सी फीचर तौजरिबा राइटर प्ले राइट ऑथर मिंगोइना पंजरपदा मोइरांथेम इनाउ मागी मरमदा कितन शेयर तौजगे मासी माना 90 प्ले हेन्ना इरबा अदुगुंबा राइटर नि दगी मागी प्ले सिंगसे मूवी ओइना सु रेडियो लीला सानबदगी हेंदोक्तना मूवी ओइना पुथोकपसु यावखरे मसीगी मूवी सी नोंगालबसु थबलई मनम हाइरिबा मूवी असी अंतंग यंखटपियु पुमनमकना दुगा लंग हाइरिबा मूवी सी अदुना मणिपुरदा रेडियो प्ले गी लमदा मोइरांग थेमिनाव हाइरदि अखोय म्यामसी तोइनमक खंगनाबा अदुगुंबा यामना नुंसिरबा अखोय मणिपुरगी सोसाइटीदा ममी ताबा दगी रेडियो लीला से ताबा कांदा कप्पा पीगा प्रुप तारा कांदा mayamna नुंसीना
ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤ ꯁꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯐꯖꯕ ꯔꯥꯏꯇꯔꯅꯤ ꯉꯁꯤ ꯏꯃꯥꯅ ꯂꯧꯈꯠꯄꯤꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯃꯥ ꯃꯆꯥ ꯂꯩꯃꯤꯟꯅꯔꯝꯃꯀꯥꯟꯗ ꯃꯥꯁꯤ ꯌꯣꯛꯑꯒ ꯏꯟꯖꯤꯅꯤꯌꯔꯒ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯗ꯭ꯔꯥꯃꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯁꯤꯅꯤ ꯏꯃꯥ ꯑꯃꯨꯛ ꯂꯦꯡꯈꯠꯄꯤꯔꯛꯑꯦ ꯏꯃꯥ ꯇꯥꯕꯤꯀꯣ ꯏꯃꯥ ꯇꯥꯕꯤꯕ꯭ꯔꯥ 이마씨 뭐 아이기 사운드 따들어 말래. ꯑꯩ ꯃꯈꯥ ꯆꯠꯊꯖꯒꯦ ꯅꯦꯠꯁꯤ ꯈꯔ ꯕꯦꯔꯥ ꯀꯥꯁꯦ ꯑꯗꯣ 이마ꯒꯤꯁꯤ 이마ꯒꯤꯁꯤ 스크린ꯗꯗꯤ 스탁 ꯑꯣꯏ 이마. ꯔꯟꯖꯤꯇꯥ ꯍꯣꯏꯗ ꯃꯈꯣꯏ 이마ꯒꯤꯁꯤ ꯑꯩꯒꯤ 스크린ꯗꯗꯤ ꯑꯗꯩ ꯑꯩꯅ ꯆꯦꯛ ꯇꯧꯕ ꯀꯥꯟꯗ ꯐꯖꯅ ꯇꯥꯗꯦ. ꯀꯅꯦꯛꯁꯟꯁꯤ ꯑꯝꯇꯪ ꯉꯥꯏꯕꯤꯌꯨꯀꯣ ꯄꯨꯝꯅꯃꯛ ꯑꯩ ꯑꯝꯇꯪ ꯀꯩꯅꯣꯝꯇ ꯁꯦꯝꯖꯔꯛꯈꯤꯒꯦ. ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯅꯦꯛꯁꯟꯁꯤ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯃꯥꯁꯤ ꯑꯩꯅ ꯐꯣꯟꯗ ꯑꯣꯏꯅ ꯁꯝꯖꯜꯂꯒꯦ. ꯑꯝꯇꯪ ꯌꯦꯡꯕꯤꯔꯤꯕꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯥꯎꯟꯁꯤ ꯇꯥꯏ ꯍꯥꯏꯗꯣ ꯑꯝꯇꯪ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔꯛꯎ. ꯏꯃꯥ ꯑꯝꯇꯪ ꯋꯥ ꯑꯝꯇꯪ ꯉꯥꯡꯕꯤꯔꯛꯎ. ꯑꯩꯒꯤ ꯈꯣꯟꯁꯤ ꯐꯖꯅ ꯇꯥꯕꯤꯔꯒꯗꯤ ꯑꯩ ꯃꯈꯥ ꯆꯠꯊꯖꯔꯛꯑꯒꯦ. ꯑꯝꯇꯪ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔꯛꯑꯣ. ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯛꯄꯅ ꯀꯃꯦꯟꯇ ꯑꯗꯣ ꯀꯅꯦꯛꯁꯟꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯐꯣꯟꯗ ꯑꯣꯏꯅ ꯁꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯒꯤꯁꯤ ꯃꯥꯒꯤ ꯂꯣꯏꯁꯤꯟꯒꯗꯕꯁꯤꯁꯨ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇꯨꯅꯤ. ꯁꯤꯃꯗꯤ ꯂꯣꯏꯁꯤꯟꯅꯤꯡꯉꯕ ꯑꯩꯅ ꯆꯦꯞꯇꯔꯁꯤꯁꯨ ꯌꯥꯝ ꯐꯖꯕ. ꯑꯩ ꯀꯃꯦꯟ ꯉꯥꯏꯖꯔꯤ. ꯁꯥꯎꯟꯁꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯤꯕꯅ ꯀꯃꯦꯟ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯛꯎ. ꯅꯣꯡꯁꯨ ꯍꯦꯛꯇ ꯑꯉꯛꯄꯗ ꯇꯥꯈ꯭ꯔꯦꯗꯣ. ꯏꯝꯐꯥꯜꯒꯤ ꯀꯅꯦꯛꯁꯟꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ. ओके तारे हाइना इमा कन्फर्मेशन लाए लाइसांगते मरुना थैंक यू अदुदि इमा सिदा दम पाबिरओ अदुगा आई सिदा तामिना से कोन अदु रे फे मखा चतजरागे को अदा मोइना मबुंग से थारपदा यामना ममागा मथागा सबटोबा सिंदुनी उबिरिसे आई इबना इमा मुआई जबतोरुनु आईदी उपाय ले सोइदना मंगनी ना बदु थमकिबा आईदी नेकलेस तो थुबाइरो अदु अतोबो ओजबा वानी थोपदी ओइदरो सेंदोय का होरगा हरेमबदुना तामुकी थानी पैसा कोनररी अदुगा खुदोबसी सुसुकाय कायरा रोय बाबुंनी खन्ना थमलगे मबाबुना थमलबा सनातो मोइना मुबामुरिबा ममाना इबेमा हयेंदगी आईगी छात्र थिगनी लाइक तंबिगनी दुगा इमानबा रधा कमला दिता रंजिता होय मखोय मरीदा था मगी लुपा कुछा पासिंगनी माइदी ममाना बैना कुंडो मैमदो इबेमा नेकलेस तो कारबदी नंगी मिंचन बगी पैसा सु यारनी दना आईदी मचा सु लाइक तम जरी बनेबा आईदी मिंचन लरोय आईना साथी ओइरबदी करम बकांदा पैसा तानगनी आई लाइक तम सु ओके कर लेके हवा ममा न कपे बेमा इमा जरीगी कबली बनो आईना खली बचे तुमबनी ओथोपया बनी तमुने इंजीनियर ओइरगा आय मुक्ता खनबा मखै तंबय आइना
นาสงสารก็รวยเด้hayeng imanabasing unaruni ay nahayba makoyna sokoy janaya ganiki aduga imasu nidota khara uno angam singdo khara tharak na ba ningsing ba loira ba ay dinga thai tok biba pass lai to ngara trakan na ningsing apa duni sandara ni na ima ay koy ni na tam mogi jama kya wana kona diba ma bu khanda jala kona kibagi jama maman pa mu banate adu magi matausi uraga karamba mama mabana masabu seminga to tawibano kappa ndani masanju kape imalai di mamana setagi tari mayeng kagani sanara ni na panama kahaidu nasu misai ama di kawa yara roy bema asini sadaran miyoy bagi kilon chatat maman haini bema masini sadaran miyoy bagi loncat sajat bungaira ba matamda kautopa wara ba matam daning singba mahana lang kaya sel pungi wara ba matam danang na thaba sel panglaga matam duda kalam gani isal nate isoni adu bunga chidi nangi darkar leke mana nusi jaban nupi ka ona tatai nei adu na kanga da sambalin khale ai kanga da sambalin na masan pa na khangile sini sanarani ne adu bu ima aina magi ma apan khara tamba haibusibu sadaran ji lo chat nakabara kuna makse ina mana thon bani ina mada khara chawningi ina mana pangai hajin duna tamu ki pupon bani mamana tunna kanjanu bi kudi ma hongna sani tonganing ba masaki data dancing ning ba haibusidi nangi tamu ki nana mak itanati ne masidi miyoy ba haibudugi mapok ta ko nazaram laba duosagi akoy da leramba aramba fataba wakhan duneba masama ojaba pambanina ojaba ki wakhan hotopada masana yajaba tabani adubu sen na thado pakato pa haibado haibaduna nungaiba oigani ai koy su sen lamdabana ngasi wari basini ana mama anda control to bibado masida luisala sire bema so tan ko gi luisala adone naga bera to boga kariga kari khale audience ki kari patha jawara ga su ai mga suba chapter pau ka budi anu mambatra khalam bani adu kari hagya ima ngasidi akoi si imagi mai su udabasi nungaite aduna akoi matangi show da makata rasi yamna phasaba play ni adugo hujik su relevant oiriba mana ibira ibisi matam kuira bagi mamangde ira kasu yamna koi society ge chunaba play ni na khanje to ima makhada mathang tarak pada makhagi mathangi saturday da maina makha chathasi asmaina pa ne adudi akhoi yengbiriba pumna makku ngakpi gani akhoi internet singasi kitang nungai tabana akhoi magi connection si offline da akhoi smaina sinjabani ado ngasigi damakta di akhoi loisinjarage aduga mathangi saturday da mu makhata na akhoi na paminara kanda akhoi wari supazara pa wari masagi machano para jen si mana langphaida engineer oina baina thaba aduga akhoi manipur gi scenario da di macha mapanda thaba si yamna sacrifice amaga yauna thaba machanupi si lari tamba tokpa aduga mama sing na tawrakanda yamna wana tharaba matungda engineer oirakanda luhongaba matungda mai mamong nupi sandhyarani sila ka pura on kiba aduga mabukning siba adugumbagi yamna phazaraba lilani adudi imane ani kadi happening ba laibiri akhoi program si loisindringai da aina kasu asigi ne nuai da bagi da magda aina yawaru baisu kana balake masine jarna haigadra kushen da tawla pa mani adua bagi kano su bagi aiba oda inau su nuai biramoy na kalinga sai wari sadagi bani ega advain tawdana mathangi sadade da ai wari si akaman ki dana ju ka su yang sana ba mati oiba aduda sida kenari se basagi valuation ka se yamna kano koi su thabak se go mengi ga mate kharaga puramba horabada tolo ka se disinga phadana phangeba matan pasa se am tangba adugumba oiba adu valuation dugi khara oibai wani society ki wakhan diga khena balai ke aduna
ꯑꯩ ꯑꯣꯖꯥꯒꯤ ꯗ꯭ꯔꯃꯥꯁꯤꯃꯒꯤ ꯗꯥꯏꯂꯣꯒꯁꯤꯗ ꯇꯞ ꯆꯨꯝꯊꯣꯛꯄ ꯑꯩꯅ ꯄꯥꯕꯗ ꯃꯒꯨꯟ ꯐꯖꯅ ꯍꯟꯊꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯗꯥꯏꯂꯣꯒꯁꯤꯗꯤ ꯌꯥꯝꯅ ꯁꯤꯅꯕꯨ ꯑꯌꯥꯔꯅ ꯂꯣꯏꯅꯃꯛ ꯂꯧꯕꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗ ꯄꯨꯝꯅꯃꯛꯁꯨ ꯍꯩꯇ ꯑꯩ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦ ꯍꯥꯏꯅ ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤꯁꯤ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯤꯔꯛꯄ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎ ꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤ ꯃꯃꯤ ꯇꯥꯔꯕ ꯗꯥꯏꯂꯣꯛ ꯐꯖꯕ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯍꯟꯕ ꯑꯗꯨꯒꯨꯝꯕ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯂꯦ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯗꯨꯝ ꯌꯥꯝꯅ ꯐꯖꯅ ꯃꯃꯤ ꯇꯥꯔꯤ ꯕ꯭ꯔꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯖꯔꯤ ꯑꯕꯣꯛ ꯑꯃꯁꯨꯡ ꯅꯦꯅꯦ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗꯒꯤ ꯌꯦꯡꯕꯤꯔꯛꯏ ꯈꯔꯤꯕꯝ ꯁꯣꯃꯔꯦꯟꯗ꯭ꯔꯣꯁꯨ ꯌꯦꯡꯕꯤꯔꯛꯏ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯊꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯣꯟꯊꯣꯛꯇꯕꯒꯤ ꯂꯣꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯣꯏꯗꯅ ꯌꯦꯡꯈꯠꯄꯤꯌꯨ ꯄꯨꯝꯅꯃꯛꯅ ꯃꯥꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯊꯥꯕꯤꯔꯛꯎ ꯁꯁꯤꯀꯥꯟꯇꯁꯨ ꯌꯦꯡꯕꯤꯔꯤ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯂꯩꯔꯛ ꯃꯆꯤꯟꯗꯒꯤ ꯅꯣꯅꯦ ꯄꯥꯔꯀꯤꯡ ꯑꯥꯔꯤꯐꯁꯨ ꯌꯦꯡꯕꯤꯔꯤ ꯅꯦꯁꯤ ꯌꯦꯡꯕꯤꯔꯤ ꯑꯍꯜꯂꯨꯞꯇꯒꯤ ꯏꯅꯥꯎꯇꯣꯝꯕꯤ ꯃꯩꯁꯅꯥꯝ ꯌꯦꯡꯕꯤꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯁꯦꯇꯔꯗꯦ ꯂꯥꯏꯚ ꯁꯣ ꯑꯁꯤ ꯌꯥꯎꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯇꯥꯔꯛꯄ ꯁꯦꯇꯔꯗꯦꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯄꯨꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯄ꯭ꯂꯦ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ